ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯥ ꯀꯪꯈꯠꯄꯤ ꯃꯃꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯇꯣꯝꯕꯤ ꯀꯧꯕ ꯑꯃꯒ ꯊꯔꯣ ꯀꯧꯕꯤ ꯑꯃꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯔꯣꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯊꯔꯣꯒ ꯇꯣꯝꯕꯤꯒꯁꯤ ꯀꯌꯥ ꯅꯨꯡꯁꯤꯅꯕ ꯑꯣꯏꯗꯦ ꯌꯥꯝꯅ ꯌꯦꯡꯁꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗꯨ ꯂꯥꯛꯇꯨꯅ "ꯇꯣꯝꯕꯤ, ꯍꯩꯃꯥ ꯏꯆꯦ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯉꯁꯤꯁꯦ ꯏꯆꯥ ꯅꯨꯄꯤꯒ ꯑꯩꯒꯁꯦ ꯏꯄꯥꯝꯗ ꯆꯠꯀꯗꯕ꯫ ꯀꯔꯤ ꯊꯕꯛ ꯑꯔꯨꯕ ꯂꯩꯒꯦ? ꯏꯄꯥꯝꯂꯣꯝꯗꯅꯦ ꯌꯨꯝ ꯁꯪꯒꯥꯔꯤꯌꯦ꯫ ꯑꯣ, ꯍꯟꯗꯛ ꯅꯧꯅ ꯁꯥꯏ ꯍꯥꯏꯕꯗꯨꯔꯣ? ꯃꯥꯅꯤ꯫ ꯏꯆꯦ ꯃꯉꯣꯟꯗ ꯀꯥꯈꯠꯂꯒ ꯐꯝꯕꯤꯌꯨ꯫ ꯉꯔꯥꯡ ꯏꯆꯥ ꯅꯨꯄꯤꯅ ꯂꯥꯡꯂꯦꯟꯗ ꯐꯅꯦꯛ ꯇꯥꯏꯅꯅꯕ ꯄꯤꯔꯝꯃꯦ ꯍꯥꯏꯌꯦ, ꯑꯗꯨ ꯂꯧꯕ ꯂꯥꯛꯏꯅꯤ꯫ ꯑꯣ, ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯗ? ꯑꯗꯣ ꯁꯦꯠꯅꯤ ꯍꯥꯏꯗꯅꯅꯦ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯍꯧꯔꯤ꯫ ꯍꯩꯃꯥ, ꯇꯥꯏꯕꯨ ꯇꯥꯏꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦꯅꯦꯍꯦ꯫ ꯇꯥꯏꯔꯝꯃꯅꯤꯗ, ꯉꯔꯥꯡ ꯑꯊꯨꯕꯒꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏ꯫ ꯑꯣ, ꯑꯗꯨꯗꯤ ꯂꯣꯏꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯑꯩꯅꯦ ꯋꯥꯏꯁꯦ ꯇꯩꯕ ꯂꯣꯏꯒꯗꯧꯔꯦ ꯏꯆꯦ, ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯌꯦꯡꯕꯤꯔꯛꯑꯒꯦ꯫ ꯅꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯉꯁꯥꯏꯅ ꯍꯧꯒꯠꯈ꯭ꯔꯦꯗ ꯏꯆꯦ, ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯇꯣꯝꯕꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤꯅꯦ ꯌꯥꯍꯧꯒꯗꯤ ꯉꯟꯈ꯭ꯔꯕ꯫ ꯃꯃꯥ ꯑꯩꯅꯅꯦ ꯍꯥꯟꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯒꯠꯈꯤꯕ꯫ ꯌꯥꯍꯧ ꯉꯜꯂꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤꯀꯣ꯫ ꯊꯪꯅꯕꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯗꯤ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦ꯫ ꯍꯣꯏꯅꯦꯍꯦ, ꯀꯅꯥꯝꯇ ꯍꯧꯒꯠꯄ ꯎꯗꯦꯅꯦ꯫ ꯑꯁ, ꯌꯥꯍꯧꯒꯁꯦ ꯌꯥꯝ ꯊꯦꯡꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯃꯃꯥ ꯃꯆꯥ ꯍꯧꯅꯗꯅ ꯊꯦꯡꯉꯤꯅꯤꯅꯦ꯫ ꯃꯥꯅꯤ, ꯑꯗꯣ ꯃꯃꯥ ꯃꯥꯗꯤ ꯐꯩꯗꯣ, ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯟꯅꯒꯗꯧꯔꯤꯕ꯭ꯔꯥꯕ? ꯃꯥꯅꯤꯅꯦ, ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯍꯩꯅꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯥꯅꯤ, ꯑꯗꯣ ꯇꯣꯝꯕꯤ, ꯏꯆꯦꯁꯦ ꯈꯤꯇꯪ ꯊꯨꯔꯕ? ꯍꯣꯏ ꯏꯆꯦ, ꯑꯩꯅꯦ ꯃꯅꯨꯡꯗ ꯌꯦꯡꯉꯛꯑꯒꯦ꯫ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯍꯩ, ꯂꯥꯡꯂꯦꯟ, ꯂꯥꯡꯂꯦꯟ, ꯇꯥꯕ꯭ꯔꯣ?" ꯂꯥꯡꯂꯦꯟꯁꯨ ꯇꯥꯔꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯁꯛꯇꯥꯁꯤꯒ! ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯑꯝꯇ ꯌꯦꯠꯂꯛꯀꯅꯨꯀꯣ꯫ ꯍꯩ, ꯇꯞꯅ ꯍꯥꯏꯌꯨꯅꯦꯍꯦ, ꯃꯄꯥꯟꯗ ꯃꯤ ꯂꯩ, ꯇꯥꯅꯤꯅꯦ꯫ ꯑꯩꯅꯗꯤ ꯅꯪꯁꯦ ꯉꯁꯥꯏꯅ ꯍꯧꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤꯕꯅꯤꯅꯦ꯫ ꯂꯣꯏꯔꯦ꯫ ꯏꯆꯦ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯅꯦꯛ ꯍꯥꯏꯁꯦ ꯇꯥꯏꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯕꯅꯦ꯫ ꯀꯥꯏ ꯂꯩꯒꯦ? ꯂꯧꯕ ꯂꯥꯛꯏꯔꯣ? ꯍꯣꯏꯅꯦ, ꯇꯨ ꯑꯗꯨꯏ ꯃꯊꯛꯇꯨꯗ ꯂꯩꯔꯤ꯫ ꯍꯧꯒꯠꯅꯕ ꯇꯧꯔꯣꯀꯣ꯫ ꯇꯣꯝꯕꯤ ꯐꯅꯦꯛꯇꯨ ꯄꯨꯊꯣꯔꯛꯇꯨꯅ "ꯏꯆꯦ, ꯁꯤ ꯆꯨꯝꯃꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ." "ꯇꯣꯝꯕꯤ, ꯆꯨꯝꯃꯦ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯁꯦ." "ꯇꯣꯝꯕꯤ, ꯁꯦ ꯄꯩꯁꯥꯁꯤꯗ ꯂꯩꯔꯦ." ꯑꯁꯨꯝꯅ ꯊꯝꯕꯥꯜꯗꯣ ꯐꯅꯦꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯊꯪꯅꯕ ꯌꯨꯝꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯊꯔꯣꯗꯣ ꯍꯧꯒꯠꯂꯒ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ, ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯁꯛꯇꯥꯁꯤꯒ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯑꯒ ꯆꯥꯛ ꯊꯣꯡꯉꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯃꯥꯒꯤꯁꯦ꯫ ꯃꯁꯤꯗꯤ ꯑꯩ ꯇꯧꯒꯦ ꯈꯪꯉꯤ꯫ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯕꯦꯝꯃꯥ, ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯏꯃꯥꯁꯦ ꯊꯕꯛ ꯆꯠꯇꯣꯏꯅꯤꯀꯣ, ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯉꯁꯥꯏ ꯉꯟꯇꯥꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡꯕꯕꯨ." ꯊꯔꯣꯗꯨ ꯇꯣꯝꯕꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ, ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯧꯕꯨ ꯍꯧꯒꯠꯂꯝꯃꯗ꯭ꯔꯅꯦ? ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ "ꯂꯩꯀꯥꯏꯁꯤꯗꯅꯦ ꯌꯥꯍꯧ ꯊꯦꯡꯕ ꯉꯥꯛꯇ. ꯁꯤꯅꯅꯦ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯗ ꯗꯥꯎ ꯊꯨꯝ ꯍꯦꯛꯇ ꯌꯥꯗꯕ, ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯔꯣꯅ "ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯁꯛꯇꯥꯁꯤꯒ ꯌꯥꯝꯅ ꯌꯥꯍꯧ ꯉꯟꯕꯒ ꯁꯥꯔꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯑꯕ ꯑꯁꯤꯗ ꯃꯒꯨꯟ ꯏꯒꯨꯟ ꯈꯪꯅꯕ ꯂꯣꯏꯔꯕꯁꯤꯗ ꯌꯥꯝꯅ ꯌꯥꯍꯧ ꯉꯟꯕꯒ ꯑꯃꯨꯛ ꯁꯥꯔꯗꯅ ꯅꯠꯇꯦ, ꯈꯪꯗꯕ ꯀꯅꯥ ꯑꯃꯗ ꯁꯥꯔꯨꯕꯗꯨꯅ ꯁꯥꯔꯨꯕꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯩꯉꯣꯟꯗꯒ ꯁꯥꯖꯤꯜꯂꯛꯑꯗꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯌꯥꯝ ꯊꯥꯖꯔꯅꯤꯍꯦ, ꯆꯤꯟꯊꯤꯕꯤꯁꯤꯗꯤ."
ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯕꯦꯝꯃ, ꯂꯥꯏꯖꯥ, ꯅꯪ ꯍꯧꯒꯠꯈꯤꯔꯣꯏꯗ꯭ꯔꯣ?" "ꯀꯩꯗꯧꯔꯒꯦ ꯏꯃꯥ?" "ꯅꯣꯡ ꯉꯥꯟꯕꯒ ꯊꯪꯅꯕꯁꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤ ꯅꯪ ꯇꯥꯗ꯭ꯔꯣ?" "ꯑꯁ, ꯍꯧꯒꯠꯄꯒ ꯃꯤꯅ ꯂꯥꯎꯕ ꯑꯃꯨꯛ ꯇꯥꯔꯨꯔꯕꯣ?" "ꯇꯥꯗ꯭ꯔꯗꯤ ꯀꯔꯤꯅꯣ, ꯊꯪꯅꯅ ꯂꯩꯔꯒ." "ꯅꯥꯀꯣꯡꯗꯣ ꯃꯦꯟꯁꯜꯂꯒ ꯂꯩꯌꯨ, ꯇꯥꯗꯅꯕ." "ꯍꯩ, ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯗ ꯂꯥꯎꯒꯦ ꯍꯥꯏꯗꯅ ꯂꯥꯎꯔꯛꯏꯕ." "ꯑꯁ, ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ." "ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯆꯥꯛ ꯊꯣꯡꯉꯤꯗꯣ ꯂꯣꯏꯗ꯭ꯔꯤꯕꯥꯅ ꯍꯪꯉꯤ, ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯇꯨꯝꯃꯒ ꯂꯩꯔꯤꯕ." "ꯑꯁ, ꯀꯩꯁꯨꯝ ꯊꯣꯡꯉꯝꯃꯣꯏꯀꯣ?" "ꯍꯩ, ꯊꯣꯡꯗꯅ ꯂꯥꯎꯕ ꯌꯥꯕ ꯅꯠꯇꯦ. ꯃꯤꯒꯤꯗꯤ ꯀꯌꯥꯗ ꯉꯟꯅ ꯍꯧꯒꯠꯂꯤꯅꯣ." "ꯑꯩꯁꯨ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯊꯣꯡꯗꯣꯏ ꯂꯩꯔꯤ." "ꯑꯗꯣ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯣꯡꯕꯗꯤ ꯀꯩꯗꯧꯕ?" "ꯑꯁ, ꯏꯪꯉꯦ, ꯑꯩ ꯉꯝꯃꯔꯣꯏ." "ꯃꯤꯒꯤ ꯃꯆꯥꯅ ꯉꯝꯃꯒ ꯅꯪꯅ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦ." "ꯏꯃꯥ, ꯍꯧꯒꯠꯂꯝꯃꯣꯏ ꯍꯥꯏꯕ ꯀꯩꯁꯨ." "ꯅꯪꯅ ꯈꯪꯕꯤꯔꯤꯕ? ꯍꯧꯒꯠꯂꯝꯒꯅꯤ." "ꯃꯆꯤꯟ ꯊꯤꯔꯤ ꯑꯣꯏꯔꯝꯅꯤ." "ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ." "ꯏꯃꯥꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅꯅꯦ, ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯏꯔꯨꯖꯕꯒꯤ ꯐꯅꯦꯛ ꯐꯧꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ." "ꯍꯣꯏꯅꯦꯍꯦ, ꯑꯝꯇꯕꯨ ꯌꯦꯡꯉꯨꯈꯤꯒꯦ." "ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯁꯦ ꯏꯔꯨ ꯂꯨꯖꯔꯒ ꯊꯣꯡꯗꯣꯏꯅꯤ, ꯌꯦꯡꯉꯨꯆꯣ, ꯑꯗꯨꯒꯅꯦ ꯑꯁꯦꯡꯕ ꯈꯪꯒꯗꯕꯅꯤ." "ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯌꯦꯡꯉꯨꯔꯒꯦ." ꯊꯔꯣ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ "ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯒꯨꯝꯕꯗꯅ ꯐꯅꯦꯛ ꯐꯧꯕꯒ ꯑꯝꯇ ꯎꯗꯦꯅꯦꯍꯦ. ꯃꯁꯤꯗꯤ ꯃꯥꯒꯤ ꯇꯣꯝꯕꯤ ꯍꯥꯏꯕꯤꯁꯤꯅ ꯃꯆꯤꯟ ꯊꯤꯗꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯣ ꯀꯥꯏ. ꯃꯆꯥꯅꯨꯄꯤꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏ, ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯍꯧꯉꯟꯕꯒ ꯁꯥꯔꯗꯅ. ꯁꯛꯇꯥꯁꯤꯒ." ꯊꯔꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ, "ꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦꯍꯦ, ꯐꯅꯦꯛꯀ ꯑꯝꯇ ꯐꯧꯍꯧꯗꯦ. ꯇꯣꯝꯕꯤ ꯍꯥꯏꯁꯤꯅ ꯃꯆꯤन ꯊꯤꯔꯤꯕ." "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯃꯥ, ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ." ꯏꯃꯥꯁꯤꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ "ꯍꯣ, ꯑꯣꯏꯔꯝꯃꯤ, ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯤ." "ꯌꯥꯔꯦ, ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦ." "ꯍꯣ ꯍꯣ ꯍꯣ, ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯏꯃꯥ ꯍꯧꯗꯣꯔꯛꯑꯔꯣꯏ." ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯈꯥ ꯇꯥꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯅ, "ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯀ꯭ꯋꯥꯛꯇꯧꯅ ꯑꯌꯨꯛꯁꯤꯗ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ?" "ꯍꯩ, ꯂꯥꯎꯒꯦꯅ ꯂꯥꯎꯔꯤꯕ." "ꯑꯦ, ꯏꯃꯥꯗꯤ ꯀꯩꯒꯤ?" "ꯊꯔꯣꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯂꯥꯎꯖꯅꯤꯡꯕ ꯏꯃꯥꯁꯦ." "ꯑꯌꯨꯛꯁꯤꯗ ꯈꯠꯅꯕ ꯍꯧꯔꯨꯔꯤꯕꯅꯤꯅꯦ ꯏꯃꯥꯒꯤꯗꯣ." "ꯈꯠꯅꯕ ꯍꯧꯕꯒ ꯅꯠꯇꯦꯗ." "ꯑꯣ, ꯈꯠꯅꯕ ꯍꯧꯔꯤꯅꯦ ꯏꯃꯥꯒꯤꯗꯣ." "ꯍꯩ, ꯇꯥꯅꯤꯡꯗꯦ, ꯑꯩꯅ ꯂꯥꯎꯔꯤꯗꯣ ꯅꯪ ꯊꯥꯒꯠꯂꯝꯃꯤꯕ, ꯈꯪꯉꯕ?" "ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯊꯥꯒꯠꯄ ꯍꯥꯏꯗꯨꯅꯤ ꯏꯃꯥꯒꯤꯗꯨꯗꯤ." "ꯍꯩ, ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯊꯥꯒꯠꯇ꯭ꯔꯗꯤ ꯅꯪꯁꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯗꯣꯔꯤꯕ." "ꯇꯥꯅꯤꯡꯗꯦꯕ ꯏꯃꯥ." "ꯍꯩ, ꯑꯩꯅ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ, ꯏꯔꯨ ꯂꯨꯖꯔꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯣ." "ꯑꯁ, ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯉꯣ, ꯑꯩ ꯐꯅꯦꯛ ꯇꯥꯏꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ." "ꯑꯣ, ꯆꯥꯛꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯊꯣꯡꯕ ꯇꯥꯔꯤꯕ?" "ꯍꯣꯏ, ꯏꯃꯥꯅ ꯊꯣꯡꯕꯅ ꯈꯔ ꯍꯥꯎꯋꯦꯕ." "ꯌꯥꯔꯦ, ꯈꯪꯉꯤ ꯏꯕꯦꯝꯃ ꯅꯪ." "ꯑꯣ, ꯈꯪꯉꯗꯤ ꯐꯔꯦ." ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯟꯗ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯇꯥꯏꯔꯒ ꯂꯩ꯫ ꯃꯃꯥꯇꯣꯝꯕꯤꯅ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯇꯨꯅ, "ꯂꯥꯡꯂꯦꯟ." "ꯀꯩ ꯍꯥꯏꯒꯦ ꯂꯥꯏꯖ?" "ꯏꯕꯥꯅꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦ." "ꯍꯧꯖꯤꯛꯂꯣ?" "ꯃꯥꯅꯦ, ꯍꯧꯖꯤꯛꯅꯤ." "ꯀꯩ ꯊꯕꯛꯅꯣ?" "ꯄꯩꯁꯥ ꯊꯧꯕ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯊꯣꯛꯈꯤ꯫ ꯇꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯃꯥꯒꯤ ꯂꯥꯏꯖ ꯍꯥꯏꯕꯤꯁꯤꯅ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯄꯨꯈ꯭ꯔ ꯃꯥꯜꯂꯦꯅꯦ. ꯃꯤꯒꯤ ꯊꯕꯛ ꯇꯧꯖꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥꯁꯦ ꯍꯧ ꯍꯧꯗꯅ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯗ." ꯁꯣꯝꯗꯁꯨ ꯊꯔꯣꯗꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ, "ꯆꯥꯛꯁꯦ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯕ ꯇꯥꯍꯧꯔꯤ. ꯌꯥꯍꯧꯁꯨ ꯊꯦꯡꯈꯩ ꯍꯧꯒꯠꯂꯒ ꯄꯩꯁꯥ ꯊꯧꯕꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦꯕꯁꯦ." ꯉꯥꯡꯊꯣꯔꯛꯄꯒ ꯇꯧꯊꯣꯔꯛꯄꯒ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯩꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯜꯂꯛꯂꯝꯃꯤ꯫ "ꯆꯥꯛ ꯂꯣꯏꯍꯧꯔꯕ ꯅꯣꯏꯗꯤ?" "ꯑꯩꯅ ꯉꯁꯥꯏꯅ ꯊꯣꯡꯕ ꯂꯣꯏꯔꯝꯃꯕꯅꯤ." "ꯑꯣ, ꯅꯣꯏꯒꯤꯗꯤ?" "ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯥꯏꯅ ꯑꯩꯅ ꯊꯣꯡꯉꯦꯗ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝ ꯆꯪꯈ꯭ꯔꯒꯦꯀꯣ." "ꯍꯣꯏ." ꯂꯥꯏꯖꯗꯨ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯆꯥꯛ ꯂꯥꯝꯃꯕꯣ?" "ꯑꯁ, ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯀꯥꯏꯅ, ꯉꯥꯏꯍꯥꯛꯇꯪꯁꯤꯗ." "ꯅꯠꯇꯦ, ꯅꯣꯏ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ?" "ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯥꯏꯖꯒꯤ ꯄꯩꯁꯥ ꯊꯧꯕ." "ꯅꯪꯗꯤ ꯃꯥꯒꯤ ꯄꯩꯁꯥ ꯊꯧꯕꯗꯣ ꯀꯩꯗꯧꯕꯒꯤ ꯌꯥꯎꯔꯨꯔꯤꯕ?" "ꯑꯩꯅ ꯌꯥꯎꯕ ꯅꯠꯇꯦ, ꯃꯥꯅ ꯍꯧꯕ ꯂꯥꯛꯆꯕꯅꯤ." "ꯍꯧꯕ ꯂꯥꯛꯑꯕꯁꯨ ꯅꯪꯅ ꯆꯠꯂꯣꯏꯗꯕ?" "ꯑꯁ, ꯂꯣꯏꯔꯦꯍꯦ, ꯂꯣꯏꯔꯦꯍꯦ, ꯅꯠꯇꯦ,
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯅꯗꯕ ꯃꯤꯅ ꯍꯧꯔꯒ ꯆꯠꯂꯤꯁꯦ ꯍꯥ? ꯏꯃꯥ ꯐꯅ ꯌꯥꯅꯗ꯭ꯔꯕꯁꯨꯅꯦ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ, ꯌꯥꯝ ꯉꯥꯎꯔꯛꯀꯅꯨ꯫ ꯑꯣ ꯌꯥꯝ ꯈꯪꯉꯦꯗ ꯏꯆꯥꯗꯤ꯫ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯈꯣꯏ ꯑꯍꯟ ꯃꯁꯦꯟ ꯄꯉꯥꯡꯗ ꯉꯥꯡꯅꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯐꯠꯅꯗ꯭ꯔꯁꯨ ꯌꯥꯅꯗ꯭ꯔꯁꯨ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯊꯣꯛꯄ ꯌꯥꯗꯦ, ꯃꯅꯨꯡꯗ ꯈꯪꯉꯕ, ꯃꯅꯨꯡꯗ ꯊꯝꯒꯗꯕ꯫ ꯊꯝꯃꯨ ꯊꯝꯃꯨ, ꯃꯅꯨꯡꯗ ꯊꯝꯃꯨ, ꯏꯆꯥꯗꯤ ꯌꯥꯝ ꯁꯤꯡꯕꯅꯤꯅ ꯊꯝꯗꯣꯏꯅꯦ ꯃꯅꯨꯡꯗ, ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤꯗꯅꯦ ꯐꯅꯦꯛ ꯇꯥꯏꯗꯣꯏꯅꯤ ꯍꯥꯏꯗꯅ ꯆꯥꯛꯀ ꯊꯣꯡꯉꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯥꯏꯔꯤꯗꯨꯗꯤ ꯏꯃꯥ, ꯑꯗꯨꯒ ꯃꯤꯒꯤ ꯊꯕꯛ ꯍꯥꯏꯔꯛꯄꯗꯅ ꯃꯁꯥꯒꯤ ꯃꯊꯧꯒꯥꯁꯦ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯅꯦ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯅꯪ꯫ ꯌꯥꯔꯦ ꯏꯃꯥ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ꯫ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯌꯥꯝꯅ꯫ ꯂꯥꯝꯅꯤ, ꯅꯪ ꯌꯥꯝ ꯂꯥꯝꯅꯤꯕ꯫ ꯆꯥꯛ ꯍꯥꯏꯔꯒ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯤ꯫ ꯀꯩꯅꯣ? ꯂꯥꯏꯖꯅ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ ꯑꯩ꯫ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯦ? ꯑꯩꯅ ꯉꯁꯥꯏꯅ ꯊꯣꯡꯉꯝꯃꯦꯅ ꯍꯥꯏꯖꯜꯂꯝꯕꯅꯤ꯫ ꯍꯥꯏꯖꯤꯟꯒꯗꯕꯅꯤ, ꯃꯥꯒꯤꯗꯣ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯉꯛꯏꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯑꯗꯨ ꯈꯪꯗꯅ ꯍꯥꯏꯖꯤꯟꯕ꯫ ꯃꯈꯣꯏꯒꯤꯁꯨ ꯍꯪꯖꯜꯂꯨ ꯌꯥꯗ꯭ꯔꯣ? ꯃꯥ ꯈꯛꯅ ꯅꯪꯉꯣꯟꯗ ꯍꯪꯕ ꯌꯥꯕ꯭ꯔꯣ? ꯑꯄꯪꯁꯤꯗꯤ꯫ ꯍꯪꯉꯤꯅꯦ ꯏꯃꯥ ꯑꯩꯁꯨ꯫ ꯑꯣ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯔꯤ ꯍꯥꯏꯔꯛꯏ? ꯃꯥꯅ ꯊꯣꯡꯉꯝꯃꯤ꯫ ꯌꯥꯝ ꯊꯣꯡꯉꯝꯃꯅꯤ, ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯃꯥꯒꯤꯗꯣ꯫ ꯃꯥꯅ ꯏꯆꯥꯗ ꯑꯁꯤꯡꯕꯒ ꯑꯃꯨꯛ ꯁꯥꯔꯛꯇꯅ꯫ ꯈꯪꯉꯦ ꯑꯩꯁꯨ, ꯃꯥꯒꯤꯗꯤꯅꯦ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯖꯔꯕꯅꯤ꯫ ꯑꯣ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅꯦꯍꯦ, ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇ ꯉꯥꯡꯕꯅꯤ ꯃꯃꯥ ꯂꯧꯗꯅ꯫ ꯑꯗꯨꯅꯤ, ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯗꯧꯁꯤ ꯉꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯃꯥ ꯊꯔꯣꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯁꯤꯒꯤ ꯃꯍꯥ ꯐꯠꯇꯕꯤ ꯑꯁꯤꯒꯤ ꯃꯆꯥꯁꯦ ꯍꯧꯔꯒ ꯀꯩꯗꯧꯕꯒꯤ ꯆꯠꯂꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ? ꯅꯇꯣꯝꯇ ꯆꯠꯄ ꯍꯩꯇ꯭ꯔꯕ ꯄꯩꯁꯥ ꯊꯧꯕꯗꯣ? ꯍꯩ ꯀꯩꯅꯣ, ꯑꯗꯨꯗꯤ ꯅꯇꯣꯝꯇ ꯃꯤ ꯍꯧꯗꯕꯤꯗ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯑꯁꯤꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯀꯣꯆꯤ ꯈꯣꯠꯇꯅ ꯉꯥꯡꯕ ꯍꯧꯔꯛꯑꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯍꯧꯒꯦ ꯌꯥꯎꯅ ꯍꯧꯔꯤꯕ, ꯅꯪꯗꯤ ꯀꯔꯤꯒꯤ? ꯍꯧꯔꯒ ꯄꯨꯔꯒ ꯆꯠꯂꯗꯤ ꯃꯇꯝ ꯃꯥꯡꯉꯤꯅꯤ ꯀꯩꯅꯣ꯫ ꯑꯣ ꯃꯇꯝ ꯃꯥꯡꯍꯜꯂꯤꯅꯦꯕ? ꯍꯣꯏ, ꯐꯅꯦꯛ ꯇꯥꯏꯔ ꯂꯩꯔꯝꯃꯦ, ꯑꯗꯨꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ꯫ ꯍꯣꯏꯅꯦꯍꯦ, ꯃꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ꯫ ꯅꯆꯥꯕꯨ ꯌꯥꯝ ꯄꯪꯕꯗꯧꯅ꯫ ꯄꯪꯗꯦ, ꯁꯤꯡꯉꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨꯗꯤꯅꯦ ꯏꯃꯥꯁꯨ ꯈꯪꯉꯤꯗ꯫ ꯈꯪꯅꯤ꯫ ꯃꯁꯛꯁꯤꯡꯁꯦ ꯏꯃꯥꯗꯤ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦꯗ꯫ ꯍꯣ ꯏꯃꯥ ꯈꯛꯇ ꯅꯠꯇꯦ, ꯑꯩꯁꯨꯅꯤ꯫ ꯀꯔꯤ ꯇꯧꯕꯒꯤ ꯌꯨꯝ ꯊꯪꯅꯍꯜꯂꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯅꯤ, ꯃꯥꯒꯤ ꯂꯥꯡꯂꯦꯟꯁꯤꯁꯨ ꯐꯖꯕꯤ ꯈꯨꯠꯁꯥ ꯑꯃ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯕ ꯆꯪꯂꯛꯇꯨꯅ, ꯀꯅꯥꯅꯣꯅꯦ ꯐꯖꯕꯤ ꯌꯥꯝꯅ ꯁꯥꯔꯤꯕꯣ? ꯂꯥꯏꯖꯅ, ꯂꯥꯡꯂꯦꯟꯅꯤꯗꯅ ꯇꯥꯆꯧ꯫ ꯂꯥꯡꯂꯦꯟꯗꯤ ꯃꯁꯛ ꯑꯗꯨꯝ ꯐꯖꯩ ꯀꯩꯅꯣ, ꯊꯤꯕ ꯅꯠꯇꯦꯅ꯫ ꯍꯣꯏꯕ, ꯑꯗꯨꯗ ꯐꯖꯕ ꯈꯔ ꯍꯦꯟꯅ ꯁꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯃꯥ ꯊꯔꯣꯅ, ꯀꯥꯏꯗ ꯐꯖꯔꯤꯕ? ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯁꯨꯛꯐ ꯍꯦꯛ ꯐꯖꯗꯦ꯫ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯖꯕ꯫ ꯍꯣꯏ, ꯅꯆꯥꯅꯨꯄꯤꯅꯤꯅ ꯊꯥꯒꯠꯂꯣ꯫ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯃꯥ, ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯛꯑꯅꯤ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤꯀꯣ꯫ ꯍꯣꯏ, ꯏꯃꯥ ꯅꯪꯅꯅꯕ ꯍꯣꯠꯅꯒꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯇꯣꯝꯕꯤꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯂꯩꯍꯥꯎ ꯑꯗꯨꯒ ꯊꯦꯡꯅꯗꯨꯅ, ꯑꯥꯗꯒꯤꯁꯤꯕꯨ ꯏꯆꯦ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯩꯕꯅꯤꯅꯦꯍꯦ, ꯅꯝꯗꯅ ꯏꯆꯥꯅꯨꯄꯤ ꯄꯤꯁꯟꯗꯕ ꯌꯥꯗꯦ, ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯔꯨꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯄꯣꯠꯆꯩ ꯂꯩꯕ ꯊꯣꯔꯛꯄꯅꯤ꯫ ꯇꯣꯝꯕꯤꯅ, ꯍꯩꯃꯥ, ꯏꯆꯦ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯇꯣꯝꯕꯤ꯫ ꯏꯆꯦ, ꯀꯔꯤ ꯂꯩꯕ ꯊꯣꯔꯛꯑꯝꯃꯤꯅꯣ? ꯉꯥ ꯃꯆꯥ ꯑꯝꯇ ꯌꯦꯡꯒꯦꯅ ꯊꯣꯔꯛꯄꯅꯦ꯫ ꯀꯨꯏꯔꯦꯗ ꯏꯆꯦ ꯎꯈꯤꯗꯕ, ꯅꯁꯛꯀ ꯌꯥꯝꯅ ꯐꯖꯊꯣꯛꯑꯝꯃꯤ꯫ ꯑꯣꯟꯊꯣꯛꯄ ꯇꯣꯝꯕꯤ ꯅꯪꯁꯨꯕ꯫ ꯑꯁꯦꯡꯕꯅꯤ ꯏꯆꯦ꯫ ꯅꯪꯕꯨ ꯀꯔꯤ ꯂꯩꯕ ꯊꯣꯔꯛꯑꯝꯃꯤꯅꯣ? ꯑꯩꯁꯨꯅꯦ, ꯏꯆꯥꯅꯨꯄꯤꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯉꯥ ꯃꯆꯥ ꯑꯃ ꯌꯦꯡꯒꯦꯅ ꯊꯣꯔꯛꯄꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯍꯥꯏꯗꯤ ꯑꯩꯕꯨ ꯈꯪꯒꯨꯝ꯫ ꯍꯦꯔꯥ ꯏꯆꯦ, ꯂꯥꯡꯂꯦꯟꯗꯣ ꯈꯪꯗ꯭ꯔꯣ? ꯑꯣ, ꯈꯪꯉꯤ, ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯕꯅꯤꯅꯦꯍꯦ꯫ ꯍꯣꯏ ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯑꯕꯅꯤ꯫ ꯃꯥꯅꯤ, ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕꯁꯦ
ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯌꯧꯔꯛꯄꯅꯤ. ꯑꯗꯨꯅꯤ ꯏꯆꯦ, ꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯗꯣꯏꯅꯤ. ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯃꯥ ꯑꯩ ꯑꯃꯠꯇ ꯌꯥꯎꯍꯟꯕ ꯅꯠꯇꯦ, ꯄꯣꯊꯥꯍꯜꯂꯒ ꯑꯗꯨꯝ ꯊꯝꯂꯤꯕ. ꯄꯩꯁꯥ ꯇꯥꯟꯕꯒꯁꯦ ꯑꯩꯅꯒ ꯇꯥꯟꯕ ꯅꯠꯇ꯭ꯔꯦ, ꯃꯥꯅ ꯂꯣꯏꯅ ꯍꯦꯛ ꯍꯣꯠꯅꯔꯕ. ꯍꯧꯖꯤꯛꯅꯦ ꯉꯥ ꯂꯩꯕ ꯊꯣꯔꯛꯏꯁꯤꯁꯨ ꯏꯆꯥꯅꯨꯄꯤꯅ ꯑꯣꯏꯅ ꯆꯠꯀꯦ, ꯏꯃꯥ ꯅꯪ ꯋꯥꯅꯤ ꯊꯣꯛꯀꯅꯨ, ꯃꯥ ꯆꯠꯀꯦꯅ ꯍꯥꯏꯕ. ꯑꯩꯅꯅꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯃꯟꯗꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯊꯣꯔꯛꯏꯕꯅꯤ. ꯐꯔꯕꯅꯤ ꯇꯣꯝꯕꯤ, ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯤꯁꯦ. ꯑꯗꯨꯅꯤ ꯏꯆꯦ, ꯏꯆꯥꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥꯗꯗꯤ ꯍꯦꯛ ꯂꯩꯍꯟꯅꯤꯡꯗꯕ ꯑꯩꯅꯁꯨ. ꯑꯐꯕ ꯃꯁꯛ ꯃꯁꯥ ꯈꯪꯕ ꯅꯨꯄꯥꯗ ꯑꯣꯏꯅ ꯍꯦꯛ ꯂꯩꯍꯟꯅꯤꯡꯉꯤꯕ. ꯃꯥꯅꯤ, ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯅꯦ ꯑꯐ ꯐꯠꯇ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯊꯤꯍꯧꯒꯗꯕꯅꯤ ꯇꯣꯝꯕꯤ. ꯑꯁ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ. ꯑꯗꯨꯅꯤ ꯏꯆꯦ, ꯏꯄꯨꯔꯣꯏꯕꯗꯨꯅ ꯐꯠꯇꯕꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ. ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯆꯦꯒꯤꯁꯨ ꯅꯆꯥꯅꯨꯄꯥ ꯑꯃ ꯂꯩꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯂꯩꯌꯦ, ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯏꯆꯥꯅꯨꯄꯤ ꯑꯃꯒꯅꯤ. ꯅꯨꯄꯤꯗꯨꯗꯤ ꯃꯌꯨꯝ パンꯈ꯭ꯔꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ? ꯄꯥꯟꯈ꯭ꯔꯦ. ꯅꯨꯄꯥꯗꯨꯗꯤ ꯄꯥꯜꯂꯝꯈꯤꯔꯣꯏꯅꯦ ꯏꯆꯦ. ꯅꯨꯄꯥꯗꯨꯁꯨ ꯄꯥꯜꯂꯦꯗ. ꯀꯩꯅꯣ ꯇꯣꯝꯕꯤ, ꯅꯪꯕꯨ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ? ꯍꯥ, ꯄꯥꯜꯂꯦꯕ? ꯄꯥꯜꯂꯦ. ꯍꯩꯃꯥ, ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯍꯧꯗ꯭ꯔꯤꯅꯣꯅꯦ ꯁꯤꯅ? ꯄꯥꯜꯂꯦ, ꯅꯪꯅ ꯋꯥꯈꯜ ꯑꯣꯏꯁꯤꯜꯂꯨꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯕ ꯃꯇꯝꯗ ꯊꯣꯛꯑꯝꯃꯅꯤ. ꯑꯣ, ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯑꯃꯨꯛ ꯆꯪꯉꯒꯦꯀꯣ. ꯍꯣꯏ ꯏꯆꯦ. ꯂꯩꯍꯥꯎꯗꯨ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦꯗꯅ ꯁꯤꯗꯤ. ꯑꯁ, ꯑꯔꯦꯝꯕꯗ ꯃꯇꯝ ꯍꯦꯛ ꯃꯥꯡꯅꯅꯕ ꯉꯥꯡꯗꯅ ꯂꯩꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯤ. ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯂꯥꯏꯖꯒ ꯅꯨꯄꯥ ꯎꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ, ꯑꯁꯤꯕꯨ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯗ, ꯃꯥꯒꯤꯁꯤꯕꯨ ꯅꯨꯄꯥ ꯎꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦꯍꯦ. ꯇꯣꯝꯕꯤ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯪꯈꯤ. ꯂꯥꯏꯖꯒ ꯎꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ, ꯑꯁꯤꯕꯨ ꯅꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤꯁꯤꯕꯣ? ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯒ ꯂꯩꯔꯕꯅꯤ. ꯑꯩꯗꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯏꯅꯦ. ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯜꯂꯛꯏꯅꯤ. ꯀꯔꯤꯒꯤ? ꯃꯥꯒꯤꯁꯨ ꯑꯩꯒꯨꯝꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯅꯦ, ꯅꯨꯄꯥ ꯑꯐꯕ ꯀꯣꯏꯈ꯭ꯔꯦꯅ ꯆꯥꯛꯏꯕ. ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯅꯕꯣꯏꯔꯦ? ꯂꯩꯌꯦ. ꯁꯣꯝꯗ ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ, ꯕꯦꯃꯥꯎ, ꯊꯣꯔꯛꯎ ꯂꯥꯎ. ꯀꯩꯗꯧꯔꯒꯦ? ꯉꯥ ꯂꯩꯔꯛꯑꯕꯣ? ꯂꯩꯔꯛꯑꯦ. ꯀꯗꯥꯏ? ꯂꯥꯡꯂꯦꯟ ꯃꯃꯥꯅ ꯂꯩꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯌꯦꯡꯉꯤ. ꯑꯁ, ꯈꯔ ꯆꯥꯎꯕ ꯑꯃ ꯂꯩꯔꯛꯎ ꯌꯥꯗ꯭ꯔꯣ? ꯏꯕꯥꯅꯤ ꯈꯛꯇꯪ ꯆꯥꯕꯒꯤꯕꯨ ꯀꯌꯥꯝ ꯆꯥꯎꯕ ꯂꯩꯗꯣꯔꯤꯒꯦ? ꯁꯤ ꯌꯥꯔꯦ, ꯆꯞ ꯆꯥꯔꯕꯅꯤ. ꯏꯂꯤꯛꯑꯗꯅ. ꯉꯥꯏꯈꯣ, ꯏꯃꯥ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ. ꯀꯩꯅꯣ? ꯂꯥꯏꯖꯗꯣ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯎꯅꯍꯧꯏ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯝ ꯎꯅꯔ ꯂꯩꯔꯤꯗꯨꯕꯨ ꯑꯅꯧꯕ ꯄꯥꯎꯗꯧꯅ. ꯍꯩ, ꯅꯍꯥꯟ ꯃꯈꯩ ꯎꯅꯕ ꯅꯨꯄꯥꯗꯣ ꯅꯠꯇꯦꯅꯦ. ꯀꯔꯝꯕ? ꯑꯅꯧꯕꯅꯦ, ꯑꯅꯧꯕ. ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯅ, ꯃꯁꯥꯒ ꯅꯥꯟꯅ ꯎꯏꯅꯦ. ꯃꯁꯛ ꯐꯖꯩꯌꯦꯕ? ꯍꯣꯏꯅꯦ, ꯑꯆꯝꯕ ꯏꯃꯨꯡꯒꯤ ꯃꯆꯥꯗꯤ ꯃꯥꯟꯗꯦ. ꯍꯟꯗꯛ ꯅꯧꯅ ꯈꯪꯅꯩ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯅꯤ. ꯍꯥꯟꯅꯒꯤꯗꯨꯗꯤ ꯀꯃꯥꯏ ꯇꯧꯈ꯭ꯔꯕ? ꯇꯣꯛꯅꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤ. ꯏꯁ, ꯇꯣꯛꯅꯔꯦꯕ? ꯅꯨꯄꯥꯗꯨꯗꯤ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯃꯌꯥꯝ ꯑꯃ ꯆꯥꯊꯣꯛꯎꯔꯒ ꯇꯣꯛꯊꯣꯛꯈ꯭ꯔꯕ? ꯍꯣꯏ, ꯆꯥꯊꯣꯛꯄꯒꯤ ꯍꯥꯏꯔꯗꯤꯅꯦ, ꯅꯨꯄꯥꯗꯨꯗꯒꯤ ꯐꯖꯅ ꯆꯥꯊꯣꯛꯄꯅꯤ. ꯏꯃꯥꯁꯨ ꯈꯪꯉꯤꯅꯦꯍꯦ. ꯌꯥꯝ ꯇꯧ ꯉꯝꯕꯅꯤ ꯂꯥꯏꯖꯁꯦ. ꯀꯩꯅꯣꯝ ꯆꯥꯅꯤꯡꯕꯩꯁꯨ ꯅꯨꯄꯥꯗꯨꯗ ꯂꯩꯍꯟꯗꯣꯏꯕ. ꯀꯩꯅꯣꯝ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯁꯨ ꯅꯨꯄꯥꯗꯨꯗ ꯑꯗꯨꯝ ꯂꯩꯍꯟꯕꯅꯤ. ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯑꯗꯨꯝ ꯂꯩꯍꯜꯂꯕꯅꯤ. ꯐꯤ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ. ꯑꯗꯨꯒꯅꯦ, ꯍꯧꯖꯤꯛꯇ ꯅꯨꯄꯥꯗꯣ ꯇꯣꯛꯊꯣꯛꯏꯕ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗꯒꯤ. ꯏꯁ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯇꯧꯕꯕꯨ ꯀꯌꯥꯝ ꯃꯊꯣꯡ ꯆꯥꯅꯤꯒꯦ? ꯑꯗꯨꯅꯦ, ꯑꯩꯗꯤ ꯅꯨꯄꯥꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ ꯇꯧꯔꯤꯁꯦ. ꯉꯥꯏꯈꯣ, ꯅꯪꯒꯤꯅ ꯀꯃꯥꯏ ꯇꯧꯕ? ꯑꯊꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯈꯪꯅꯔꯤꯕ꯭ꯔꯥꯕ? ꯑꯊꯤꯕ ꯅꯨꯄꯥꯌꯦ. ꯊꯤꯕꯨ ꯊꯤꯗ꯭ꯔꯣ? ꯏꯃꯥ, ꯊꯤꯔꯁꯨꯅꯦ, ꯁꯅꯥꯅꯦ, ꯁꯅꯥ. ꯁꯅꯥꯅꯦ ꯀꯥꯏ? ꯏꯃꯥ, ꯐꯖꯕꯗꯣ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯔꯤꯁꯦ, ꯑꯐꯕꯗꯣ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯏꯃꯥꯁꯨ ꯈꯪꯉꯤꯅꯤ.
ꯃꯁꯛꯇꯤ ꯐꯖꯔꯒ ꯃꯁꯥꯗꯣ ꯐꯠꯇ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯒꯦ? ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯑꯊꯤꯕ ꯅꯨꯄꯥꯗꯣ ꯐꯩ ꯍꯥꯏꯕ. ꯑꯗꯨꯅꯤ ꯏꯃꯥ ꯍꯌꯦꯡꯋꯥꯏ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ. ꯃꯁꯛꯁꯨ ꯊꯤ ꯐꯠꯁꯨ ꯐꯠꯇ. ꯑꯗꯨꯗꯤ ꯇꯥꯍꯟꯒꯅꯨꯀꯣ. ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ. ꯑꯗꯨ ꯀꯣꯏꯅ ꯀꯣꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯀꯣꯏꯁꯟꯕꯗꯤ ꯀꯔꯤ ꯀꯥꯏ? ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ. ꯏꯃꯥ ꯍꯣꯏꯗꯤꯅꯦ ꯅꯨꯄꯥ 6-7ꯅꯤ ꯀꯣꯏꯔꯛꯏꯁꯦ. ꯑꯗꯨꯅ ꯏꯃꯥꯅ ꯈꯠꯄꯒꯤꯅꯤꯗꯅ. ꯍꯩ ꯈꯠꯄꯒꯤ ꯅꯠꯇꯦꯅꯦ. ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯒ ꯑꯐꯕ ꯑꯃ ꯌꯦꯡꯒꯗꯕ ꯈꯪꯉꯕ? ꯉꯝꯖꯔꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯥ 2 ꯀꯣꯏꯕꯒ. ꯏꯁ ꯅꯪꯒꯤꯗꯣ ꯊꯃꯣꯏ ꯁꯦꯡꯉꯤꯕꯅꯤꯅꯦ. ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯖꯩ. ꯅꯨꯄꯥ ꯑꯃꯈꯛ ꯀꯣꯏꯔꯒꯅꯦ ꯀꯥꯏꯅꯔꯦ ꯀꯥꯏꯅ ꯀꯞꯄꯛꯀꯅꯨꯀꯣ. ꯍꯣ ꯀꯥꯏꯅꯔꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯊꯨꯡꯅꯗꯣꯏꯅꯦ. ꯍꯦꯛ ꯀꯥꯏꯅꯕꯗ ꯑꯩꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ. ꯑꯁ ꯌꯥꯔꯦ ꯏꯃꯥ ꯉꯥꯗꯨ ꯁꯦꯝꯃꯛꯑꯣ. ꯑꯩ ꯆꯥꯛꯇꯣ ꯊꯥꯡꯒꯠꯂꯝꯃꯒꯦ. ꯍꯣꯏ ꯍꯣꯏ. ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯤ ꯃꯃꯤꯠ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ. ꯂꯥꯏꯖꯅ ꯎꯅꯍꯧꯔꯤꯕ ꯅꯨꯄꯥꯗꯨ ꯃꯁꯛꯇꯤ ꯐꯖꯈ꯭ꯔꯦꯗ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯨꯅ ꯏꯊꯤ ꯍꯦꯛ ꯊꯤꯔꯗꯅ. ꯑꯣꯛꯅꯗꯤ ꯈꯦꯠꯅꯔꯦꯗ ꯌꯦꯡꯅꯕꯗ. ꯍꯣꯏꯗ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯒꯨꯝꯕꯗꯅ ꯐꯖꯕꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ. ꯑꯊꯤꯕ ꯅꯨꯄꯥꯗꯨꯅ ꯍꯦꯟꯗꯣꯏꯅꯤ ꯏꯆꯥꯅꯨꯄꯤ ꯂꯨꯅ ꯇꯧꯕ. ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯇꯣꯝꯕꯤ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯁꯦꯝꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯊꯔꯣ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯔꯣꯅ, ꯉꯁꯥꯏꯅꯦ ꯇꯣꯝꯕꯤꯗꯣ ꯉꯥ ꯂꯩꯔꯛꯈꯤꯕ ꯎꯏꯅꯦ. ꯑꯗꯨꯒꯤꯔꯣ ꯏꯃꯥꯅ ꯉꯥ ꯂꯩꯔꯒ ꯆꯪꯉꯛꯏꯁꯦ? ꯍꯣꯏꯅꯦꯍꯦ. ꯃꯈꯣꯏꯅ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝ ꯊꯥꯗꯣꯔꯛꯑꯒ ꯑꯩꯈꯣꯏꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕꯒꯤ ꯃꯅꯝ ꯊꯥꯗꯣꯛꯄꯗꯣ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯕ. ꯆꯥꯛꯇꯣ ꯈꯔ ꯌꯥꯝꯅ ꯊꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯊꯣꯡꯉꯤ. ꯉꯥ ꯊꯣꯡꯕꯅꯤꯅ ꯆꯥꯛꯇꯣ ꯈꯔ ꯍꯦꯟꯖꯤꯟꯅ ꯊꯣꯡꯉꯤ. ꯑꯗꯨꯅꯦꯕ ꯑꯇꯩ ꯃꯇꯝꯗ ꯆꯥꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯁꯨ ꯑꯩꯗꯤꯅꯦ ꯑꯍꯥꯎꯕ ꯊꯣꯡꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯆꯥꯕꯅꯤ. ꯑꯗꯣ ꯉꯥꯏꯈꯣ. ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯇꯥꯆꯧꯗꯤ ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ? ꯑꯁꯥꯏ ꯐꯥꯎꯕ ꯊꯣꯛꯎꯅꯤ ꯍꯥꯏꯔꯝꯕꯅꯤ. ꯃꯁꯤꯅꯅꯦ ꯅꯣꯡꯃꯇ ꯌꯨꯝꯒꯤ ꯃꯈꯥꯗ ꯐꯖꯅ ꯂꯩꯇꯦ. ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯄꯤꯔꯝꯕ? ꯀꯩꯝꯇ ꯄꯤꯔꯝꯗꯦꯗ ꯏꯃꯥ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯩꯝꯇ ꯍꯦꯛ ꯂꯩꯔꯛꯇꯕ? ꯂꯩꯔꯛꯇꯦ. ꯏꯁ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯐꯗꯣꯏꯖꯥꯠꯂꯅꯦ? ꯈꯪꯗꯦꯗ ꯏꯃꯥ ꯇꯣꯛꯅꯔꯨꯒꯨꯝꯁꯨ ꯇꯧ. ꯑꯃꯨꯛ ꯍꯟꯖꯤꯟꯅꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯌꯥꯔꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯗ. ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯃꯗ꯭ꯔꯥꯅꯦ? ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯨ ꯅꯍꯥꯟꯅ ꯀꯣꯏꯔꯝꯃꯅꯤ. ꯐꯗꯤ ꯐꯕꯅꯤꯅꯦ ꯃꯥꯗꯣ ꯃꯁꯛ ꯈꯔ ꯊꯤꯖꯔꯁꯨ. ꯏꯃꯥ ꯏꯆꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯅꯦꯕ. ꯑꯗꯨꯅꯦ ꯏꯃꯥ. ꯅꯠꯇꯦ ꯃꯥꯒꯤ ꯄꯥꯔꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯑꯒ ꯀꯩꯝꯇ ꯄꯨꯔꯛꯇꯅ ꯂꯥꯛꯏꯗꯨꯕꯨ ꯃꯥꯕꯨ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ. ꯃꯥꯗꯣ ꯏꯃꯥ ꯈꯔ ꯂꯤꯛꯑꯝꯗꯧ ꯃꯥꯜꯂꯦ. ꯍꯣꯏꯗ ꯑꯃꯔꯣꯝꯗꯗꯤ ꯂꯤꯛꯄꯅꯁꯨ ꯐꯩꯗ. ꯑꯗꯣ ꯏꯃꯥ ꯃꯁꯛ ꯐꯖꯔꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯍꯦꯟꯒꯗꯕ ꯃꯥꯜꯂꯦ ꯐꯕ. ꯍꯣꯏꯅꯦ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤꯅꯦ. ꯑꯩ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ. ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯄꯥꯝꯃꯨꯔꯛꯑꯦ ꯍꯧꯖꯤꯛꯇꯗ. ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯃꯁꯛ ꯐꯖꯕꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯑꯊꯤꯕꯁꯤꯅ ꯍꯦꯟꯅ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ. ꯏꯆꯥꯅꯁꯨꯅꯦ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯕꯅꯤꯅ. ꯑꯗꯣ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ. ꯉꯁꯥꯏ ꯑꯩꯅ ꯇꯥ ꯄꯥꯔꯤ ꯎꯅꯔꯤꯉꯩꯗꯅꯦ ꯇꯣꯝꯕꯤꯅ ꯎꯈ꯭ꯔꯤꯕ. ꯃꯥ ꯎꯔ ꯀꯩꯗꯧꯔꯒꯦ? ꯎꯖꯁꯅꯨ. ꯌꯥꯝ ꯃꯨꯟꯅꯒ ꯌꯦꯡꯉꯝꯃꯤꯅꯦꯃꯤ. ꯀꯣꯛ ꯀꯜꯂꯛꯇꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ. ꯍꯣꯏ ꯏꯃꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯀꯜꯂꯛꯄ ꯃꯥꯜꯂꯤ. ꯍꯩ ꯃꯥꯒꯤ ꯃꯃꯥꯡꯗꯅꯦ ꯈꯔ ꯌꯥꯝꯅ ꯎꯅꯁꯜꯂꯨ. ꯍꯣꯏ ꯏꯃꯥ. ꯉꯥꯏꯈꯣ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯊꯤꯕ ꯅꯨꯄꯥꯗꯨ ꯀꯣꯏꯔꯤꯕꯣ? ꯍꯣꯏ ꯏꯃꯥ ꯃꯥꯁꯨ ꯑꯗꯨꯝ ꯈꯪꯅꯔꯤꯕꯅꯤ. ꯏꯁ ꯊꯤꯗꯤ ꯊꯤꯕꯅꯤꯍꯦ ꯃꯥꯒꯤ ꯅꯨꯄꯥꯗꯣ. ꯍꯣꯏ ꯑꯩꯁꯨ ꯎꯕꯗ ꯇꯨꯒꯠꯆꯕ ꯐꯥꯎꯏ. ꯃꯁꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ. ꯃꯁꯛꯇꯨ ꯊꯤꯔꯕꯅꯤꯅ ꯅꯨꯄꯥ ꯑꯝꯇꯅ ꯍꯥꯏꯕꯤꯔꯛꯑꯝꯃꯔꯣꯏ. ꯍꯣꯏ ꯏꯃꯥ ꯃꯥꯗꯤ ꯅꯨꯄꯥ ꯌꯥꯝ ꯍꯥꯏꯔꯛꯇꯕꯅꯤ. ꯀꯥꯏꯗꯩ ꯍꯥꯏꯔꯅꯤꯒꯦ ꯃꯃꯥ ꯂꯧꯗꯅ ꯃꯁꯛꯇꯨꯗꯤ ꯊꯤꯔꯦ. ꯑꯗꯨꯅꯤ ꯃꯥꯗꯤꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯛꯆꯕꯅꯦ. ꯑꯗꯨꯅ ꯆꯥꯛꯅꯤ ꯃꯉꯣꯟꯗꯒꯤꯅꯦ ꯏꯆꯥꯅ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤꯅ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯊꯣꯡꯒꯥꯜ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯥꯡꯂꯦꯟꯅ ꯅꯨꯄꯥ ꯎꯅꯔꯤꯕꯗꯨ ꯎꯕꯗ, ꯂꯥꯡꯂꯦꯟꯅꯤꯅꯦꯍꯦ, ꯅꯨꯄꯥ ꯎꯅꯔꯤꯅꯤꯅꯦ ꯃꯥꯒꯤꯁꯦ. ꯊꯔꯣ ꯃꯥꯏꯊꯣꯡ ꯁꯨꯛꯅ
ꯀꯩꯅꯣ ꯅꯨꯄꯥꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯊꯣꯏꯕꯗꯨꯅꯤꯅꯦꯍꯦ ꯃꯥꯒꯗꯤ ꯀꯃꯥꯏꯅ ꯅꯠꯇꯦ ꯁꯣꯝꯗ ꯏꯆꯥꯅꯨꯄꯤꯅ ꯍꯟꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯀꯃꯥꯏꯅ ꯂꯥꯡꯂꯦꯟꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨ ꯂꯥꯏꯖꯒꯤ ꯃꯃꯥ ꯂꯥꯛꯑꯦꯗꯣ ꯎꯔꯦ ꯑꯩꯁꯨ ꯃꯨꯟꯅꯒ ꯌꯦꯡꯉꯤꯁꯤꯗꯤ ꯃꯃꯤꯠꯁꯦ ꯁꯣꯝꯗ ꯊꯔꯣꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯂꯥꯡꯂꯦꯟꯅ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯌꯥꯝ ꯇꯧ ꯉꯝꯕꯅꯤ ꯑꯗꯨꯅꯦ ꯌꯥꯝ ꯉꯝꯃꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯅꯪꯉꯣꯟꯗ ꯇꯧꯕꯤꯕ ꯃꯌꯥꯝꯗꯣ ꯅꯪꯁꯨ ꯈꯪꯕꯣꯏꯔꯦ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯨꯝꯊꯪꯅꯅ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯥꯔꯦ ꯅꯪ ꯂꯥꯏꯖꯒ ꯇꯣꯛꯅꯍꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯅꯤ ꯌꯥꯍꯧꯒꯁꯤꯅ ꯈꯨꯊꯦꯡ ꯑꯃ ꯆꯥꯛ ꯊꯣꯡꯕꯒꯁꯦ ꯌꯥꯝ ꯇꯟꯕꯅꯤ ꯃꯃꯥꯅ ꯊꯣꯡꯂꯒ ꯑꯗꯨꯝ ꯆꯥꯕꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯌꯥꯝ ꯀꯦꯗ꯭ꯔꯥ ꯃꯅꯨꯡꯗꯗꯤ ꯈꯨꯃꯣꯠ ꯑꯃ ꯅꯣꯡꯃꯇ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯁꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯁꯨꯅꯤ ꯈꯪꯗꯗꯅꯅꯦ ꯃꯃꯥꯅ ꯁꯨꯕꯅꯤ ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯁꯦ ꯍꯣꯏꯍꯦ ꯑꯁꯦꯡꯕꯅꯤ ꯑꯩꯕꯨ ꯇꯥ ꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯣ ꯑꯩꯒꯤ ꯐꯅꯦꯛ ꯐꯤ ꯋꯥꯏꯔꯒꯁꯨꯅꯦ ꯑꯗꯨꯝ ꯃꯥꯡꯍꯟꯗꯣꯏꯕ ꯄꯨꯔꯥ ꯍꯨꯔꯥꯟꯕꯤꯅꯤ ꯃꯥꯅꯁꯨ ꯍꯥꯟꯅꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯔꯤ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯐꯠꯇ꯭ꯔꯕꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥ ꯊꯣꯏꯕꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯁꯨ ꯇꯧꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯜꯂꯝꯃꯤꯕꯅꯤꯅꯦ ꯍꯨꯔꯥꯟꯕꯤꯗꯣ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯅꯪꯕꯨ ꯂꯧꯕꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯁꯨꯅꯦ ꯇꯥ ꯊꯣꯏꯕꯗ ꯂꯩꯗꯣꯏꯅꯤ ꯑꯗꯣ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯦꯜꯂꯁꯦ ꯑꯗꯣ ꯇꯥ ꯊꯣꯏꯕ ꯂꯥꯏꯖꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯜꯂꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯑꯝꯇ ꯊꯥꯖꯔꯨꯅꯨꯀꯣ ꯑꯩꯅꯦ ꯃꯥꯅ ꯍꯥꯏꯕ ꯑꯃꯠꯇ ꯊꯥꯖꯗꯦ ꯑꯗꯨꯅꯦꯕ ꯌꯥꯝ ꯐꯠꯇꯕꯅꯤ ꯅꯨꯄꯤꯅꯦꯅ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯗꯤ ꯊꯥꯖꯕ ꯅꯠꯇ꯭ꯔꯣ ꯇꯥ ꯊꯣꯏꯕ ꯅꯪꯕꯨꯗꯤ ꯌꯥꯝ ꯊꯥꯖꯩꯗ ꯑꯗꯣ ꯇꯥ ꯊꯣꯏꯕ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯀꯩꯅꯣ ꯍꯪꯉꯣ ꯂꯥꯏꯖꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯁꯦꯡꯕ ꯃꯥꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯂꯥꯡꯂꯦꯟꯗꯣ ꯍꯔꯥꯎꯅ ꯅꯣꯛꯏ ꯑꯗꯣ ꯍꯌꯦꯡꯗꯨ ꯁꯣꯏꯅꯗꯕꯤ ꯍꯣꯏ ꯇꯥ ꯊꯣꯏꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯁꯣꯝꯗ ꯃꯃꯥ ꯊꯔꯣꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯁꯤꯗ ꯂꯥꯎ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯀꯩ ꯋꯥꯅꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪ ꯊꯣꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯁ ꯈꯪꯗꯦꯗ ꯏꯃꯥ ꯑꯩꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯃꯥꯁꯦ ꯏꯌꯥ ꯌꯥꯗꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯊꯣꯏꯕꯗꯣ ꯊꯣꯡꯒꯥꯟꯗ ꯂꯥꯡꯂꯦꯟꯒ ꯎꯅꯍꯧꯏ ꯍꯥ ꯂꯥꯡꯂꯦꯟꯒ ꯃꯥꯒꯤꯗꯣ ꯂꯥꯡꯂꯦꯟꯒ ꯈꯪꯅꯕ ꯃꯥꯜꯂꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗꯤ ꯂꯥꯡꯂꯦꯟꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯅꯠꯇꯦ ꯅꯪꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ ꯀꯣꯏꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯌꯨꯝꯊꯪꯅꯅ ꯂꯩꯔꯒ ꯑꯣ ꯇꯥ ꯊꯣꯏꯕꯗꯣ ꯑꯩꯅ ꯊꯦꯝꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯥꯒ ꯈꯪꯅꯕꯒꯤ ꯑꯣꯏꯔꯦ ꯃꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯥꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯝꯒꯅꯤ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯑꯩꯅ ꯅꯍꯥꯟꯅ ꯃꯃꯥ ꯂꯧꯕꯅꯤ ꯍꯥꯏꯗ꯭ꯔꯣ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯈꯪꯅꯤꯃ ꯅꯨꯡꯉꯥꯏꯅꯤꯕ ꯍꯩ ꯊꯣꯏꯕꯗꯣ ꯑꯐꯕ ꯅꯨꯄꯥꯅꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯅ ꯉꯝꯍꯟꯒꯅꯨꯀꯣ ꯅꯪꯒ ꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯛꯏꯕꯅꯤ ꯅꯪꯅ ꯃꯨꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯇꯣꯛꯅꯁꯦ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯝ ꯈꯪꯅꯔꯝꯃꯁꯨ ꯐꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯉꯝꯃꯤꯅꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯁꯣꯝꯗꯁꯨ ꯃꯃꯥ ꯇꯣꯝꯕꯤꯅ ꯅꯠꯇꯦ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯇꯣꯛꯑꯒ ꯊꯣꯏꯕ ꯈꯪꯅꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯑꯁ ꯏꯃꯥ ꯊꯣꯏꯕ ꯀꯌꯥꯝ ꯐꯩ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯈꯪꯉꯤꯅꯤ ꯑꯗꯨꯗ ꯂꯥꯏꯖꯅ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤꯅꯤꯅꯦ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯐꯕ ꯅꯨꯄꯥ ꯑꯐꯕ ꯇꯟꯖꯥ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯥ ꯊꯣꯏꯕꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯅꯤ ꯂꯨꯍꯣꯡꯂꯁꯦ ꯐꯥꯎꯕ ꯍꯥꯏꯔꯛꯑꯕꯅꯤ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯛꯑꯕꯅꯤ ꯍꯩꯃꯥ ꯃꯥꯗꯤ ꯏꯆꯥꯗ ꯉꯥꯎꯔꯕ ꯖꯥꯠꯅꯤꯗꯅ ꯉꯥꯎꯔꯕꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯅꯦ ꯂꯥꯏꯖꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ ꯍꯣ ꯑꯔꯩꯕ ꯃꯈꯩ ꯍꯥꯏꯖꯜꯂꯝꯃꯕꯅꯤ ꯏꯃꯥ ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯍꯥꯏꯖꯤꯟꯕꯗꯅꯦ ꯃꯥꯁꯨ ꯊꯥꯖꯈ꯭ꯔꯕꯅꯤ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯨꯛ ꯐꯕ ꯊꯣꯏꯕꯁꯤꯕꯨ ꯃꯤꯔꯥꯏꯔꯤꯁꯤꯕꯣ
ꯏꯃꯥ ꯃꯣꯏꯒꯤꯁꯦ ꯑꯍꯦꯟꯕ ꯄꯥꯝꯕ ꯈꯪꯉꯕ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯎꯕꯗ ꯉꯥꯎꯔꯨꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯐ ꯐꯠꯇꯗꯣ ꯈꯪꯉꯛꯑꯦꯗꯣ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯇꯥ ꯊꯣꯏꯕꯗꯣ ꯇꯥꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯑꯕꯅꯤ ꯍꯥ ꯇꯥꯟꯅꯕ ꯍꯧꯔꯦꯕ ꯍꯩ ꯃꯣꯏꯅ ꯑꯃꯨꯛ ꯃꯨꯟꯈꯤꯅꯤꯀꯣ ꯃꯨꯜꯂꯣꯏ ꯇꯥ ꯊꯣꯏꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯝꯇ ꯇꯥꯗ꯭ꯔꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯇꯥ ꯊꯣꯏꯕꯗ ꯂꯨꯍꯣꯡꯒꯗꯧꯅꯤ ꯀꯥꯟꯅꯗꯦ ꯂꯨꯍꯣꯡꯊꯣꯛꯑꯁꯤ ꯁꯣꯝꯗ ꯂꯥꯏꯖꯗꯨ ꯁꯥꯎꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯂꯥꯏꯖꯥ ꯀꯩꯗꯧꯔꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯂꯥꯛꯏꯅꯤ ꯀꯩ ꯂꯩꯔꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯒ ꯀꯣꯏꯅꯔꯝꯃꯤꯁꯦ ꯑꯦ ꯅꯪꯒ ꯇꯣꯛꯅꯈꯤꯕ ꯀꯨꯏꯔꯗꯨꯗꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯇꯣꯛꯅꯩ ꯍꯥꯏꯒꯦ ꯇꯥ ꯊꯣꯏꯕꯅ ꯍꯥꯏꯔꯒ ꯂꯥꯏꯖ ꯁꯥꯎꯅ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥ ꯀꯣꯏꯔꯤꯗꯣ ꯍꯥ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯕ ꯂꯩꯔꯝꯃꯔꯣꯏꯅꯦ ꯅꯨꯄꯥ ꯑꯝꯇꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯇꯥ ꯊꯣꯏꯕ ꯀꯣꯏꯈꯤꯕꯗꯨꯗ ꯆꯥꯛꯄ ꯃꯥꯜꯂꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯕꯤ ꯇꯧꯉꯝꯕꯤ ꯑꯩꯗꯤ ꯃꯨꯜꯂꯒ ꯀꯣꯏꯈꯤꯗꯦ ꯇꯥ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯄ ꯈꯪꯉꯕ ꯑꯣ ꯅꯪꯗꯤ ꯅꯍꯥ ꯃꯈꯩ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯄꯥꯝꯃꯒ ꯂꯩꯔꯝꯃꯤꯕꯣꯏꯔꯦ ꯇꯥꯅꯤꯡꯗꯦꯗ ꯂꯥꯏꯖꯥ ꯅꯪꯅ ꯑꯍꯦꯟꯕ ꯄꯥꯝꯈꯩ ꯄꯥꯝꯖꯔꯨꯔꯒ ꯅꯪꯅ ꯇꯥ ꯊꯣꯏꯕꯗꯣ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯇꯥ ꯊꯣꯏꯕꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯃꯗꯨꯗꯅꯦ ꯑꯩꯁꯨ ꯌꯥꯕ ꯁꯤꯕꯨ ꯑꯩꯅ ꯅꯨꯄꯥ ꯃꯨꯟꯕ ꯀꯧꯕ꯭ꯔꯣ ꯑꯩꯒ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕ ꯈꯪꯅ ꯅꯪꯅ ꯌꯥꯔꯤ ꯅꯠꯇ꯭ꯔꯣ ꯑꯦ ꯀꯔꯤ ꯅꯪꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯒ ꯑꯃꯨꯛ ꯈꯪꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯂꯨꯈꯥꯛ ꯄꯥꯝꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯂꯨꯈꯥꯛꯇꯣ ꯑꯐꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯥꯔꯦ ꯑꯍꯦꯟꯕ ꯑꯃ ꯌꯦꯡꯂꯤꯉꯩꯗ ꯇꯥ ꯊꯣꯏꯕꯕꯨ ꯃꯤꯔꯥꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒ ꯈꯪꯅꯔꯀꯥꯟꯁꯤꯗꯅ ꯑꯃꯨꯛꯀ ꯂꯛꯏꯔꯣ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯕꯦꯝꯃꯥ ꯇꯥ ꯊꯣꯏꯕꯅ ꯅꯪꯁꯦ ꯌꯥꯝ ꯊꯤꯅ ꯆꯩꯈ꯭ꯔꯖꯥꯠꯅꯤ ꯅꯪꯅ ꯇꯥ ꯊꯣꯏꯕꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯝꯒꯅꯤ ꯈꯪꯉꯤ ꯑꯗꯨꯒꯤꯅꯦ ꯇꯥ ꯊꯣꯏꯕꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯤꯕꯁꯦ ꯅꯪꯅ ꯇꯝꯁꯤꯟꯗ꯭ꯔꯕꯗꯤ ꯇꯥ ꯊꯣꯏꯕꯅꯅꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯥꯎꯔꯣꯏ ꯀꯔꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤꯕꯗꯤ ꯅꯪꯅꯤꯅꯦ ꯅꯪꯅ ꯇꯥ ꯊꯣꯏꯕꯗ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯕꯗꯣ ꯇꯥ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯗꯣ ꯈꯪꯉꯕ ꯑꯣ ꯅꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯒ ꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯑꯣꯏꯔꯦ ꯁꯤꯕꯨ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯗꯣꯛꯑꯝꯒꯦ ꯅꯪꯅ ꯍꯥꯟꯅ ꯍꯧꯗꯣꯛꯑꯝꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯊꯪꯅꯔ ꯂꯩꯔꯒ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯩꯈꯣꯏꯗꯤ ꯃꯨꯟꯕ ꯅꯠꯆꯗꯦ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯥꯗ ꯂꯩꯒꯦ ꯀꯥꯏꯅ ꯈꯜꯂꯤꯗꯣ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯗꯦ ꯅꯪꯒꯤꯗꯣ ꯆꯥꯛꯄ ꯌꯥꯝ ꯃꯥꯜꯂꯤ ꯐꯩ ꯌꯥꯝꯅ ꯍꯧꯅꯔꯕꯅꯤꯅ ꯑꯩꯁꯨ ꯇꯧꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯏꯕ ꯇꯥ ꯊꯣꯏꯕꯁꯦ ꯅꯪꯅ ꯑꯃꯨꯛ ꯃꯨꯟꯒꯦ ꯍꯥꯏꯔꯕ ꯏꯕꯦꯝꯃ ꯃꯗꯨꯃꯗꯤ ꯁꯨꯛꯑꯣꯏ ꯑꯣꯏꯔꯔꯣꯏ ꯇꯥ ꯊꯣꯏꯕꯅ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯊꯤꯅ ꯍꯥꯏꯈ꯭ꯔꯖꯥꯠꯅꯤ ꯍꯣ ꯑꯩꯗꯤꯅꯦ ꯅꯪꯗꯧꯅ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯠꯇꯤꯌꯦ ꯍꯣꯏꯅꯦ ꯑꯗꯨꯅꯔ ꯍꯧꯖꯤꯛ ꯇꯥ ꯊꯣꯏꯕꯕꯨ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏꯗꯣ ꯅꯪꯅ ꯍꯥꯟꯅ ꯍꯧꯔꯛꯑꯕꯅꯤ나 ꯑꯩꯁꯨ ꯍꯧꯕ ꯇꯥꯔꯦ ꯑꯩꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥ ꯅꯪꯅ ꯀꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯅ ꯀꯣꯏꯔꯝꯕ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯕ ꯇꯥꯔꯦꯗꯅ ꯌꯥꯝ ꯄꯥꯝꯕꯤꯔꯅꯤꯍꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯉꯝꯃꯤ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯁꯥꯎꯅ ꯆꯠꯈꯤ ꯂꯥꯡꯂꯦꯟꯁꯨ ꯁꯥꯎꯅ ꯁꯛꯇꯥꯁꯤꯒ ꯃꯃꯥꯇꯣꯝꯕꯤ ꯊꯣꯔꯛꯇꯨꯅ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯃꯁꯛꯁꯤꯒ ꯏꯀꯥꯏꯕꯒꯁꯨ ꯈꯪꯗꯦꯅꯦ ꯂꯥꯛꯇꯅꯒ ꯈꯠꯅꯕ ꯍꯧꯔꯤ ꯅꯨꯄꯥꯗꯨꯅ ꯃꯥ ꯄꯥꯝꯗ꯭ꯔꯕꯅꯦ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯖꯗ꯭ꯔꯕ ꯈꯪꯗꯦꯕ ꯏꯃꯥ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯆꯩꯈ꯭ꯔꯕꯅꯤ ꯏꯃꯥꯁꯨ ꯂꯣꯏꯅ ꯇꯥꯍꯧꯏ ꯃꯥꯒꯤꯁꯦ ꯀꯂꯛꯄ ꯍꯦꯟꯃꯟꯃꯟꯗꯅ ꯈꯠꯅꯕ ꯍꯧꯕ ꯂꯥꯛꯏꯅꯤ ꯃꯥꯅꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯄꯥꯈꯠꯂꯤꯕꯅꯤ ꯏꯆꯥꯅ ꯑꯐꯕ ꯅꯨꯄꯥ ꯐꯪꯈꯤꯗꯧꯔꯦꯗꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯈꯣꯏꯅ ꯊꯤꯡꯕꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯗꯣ ꯅꯪ ꯊꯣꯏꯕꯗ ꯈꯔ ꯊꯨꯅ ꯆꯦꯜꯍꯧꯔꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯁꯨꯝ ꯈꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯨꯏꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯑꯃꯨꯛ ꯃꯨꯟꯈꯤꯅꯤꯅꯦ ꯏꯃꯥ ꯃꯣꯏꯅ ꯍꯦꯛꯇ ꯃꯨꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗ ꯍꯩ ꯃꯥꯒꯤ ꯃꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯄꯥ ꯃꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯍꯣꯏꯅꯦꯍꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯁ ꯑꯗꯨꯗꯤ ꯇꯥ ꯊꯣꯏꯕꯅ ꯍꯌꯦꯡ ꯆꯦꯟꯁꯦ ꯍꯥꯏꯕꯅꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯅꯪꯅꯦ ꯍꯌꯦꯡꯃꯛ ꯆꯦꯟꯈ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯆꯥꯛꯄꯗ ꯂꯣꯏꯔꯅꯤ ꯆꯥꯛꯍꯟꯒꯗꯕꯅꯤ ꯏꯃꯥ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯗꯨ ꯊꯣꯏꯕꯗ ꯆꯦꯟꯈꯤꯔꯝꯃꯤ
ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯂꯥꯡꯂꯦꯟꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯨꯍꯣꯡꯂꯝꯃꯤ, ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯣꯟꯅꯗꯨꯅ꯫